ngasi phong ki ba tuan tuan ba manipuri si phong sing ama sum thok ki ba thaudo wa thok sing digi maru oi bi I pau sum khong ga saraga manipur top channel gi mai ke digi myam na thamjagi ahan bada wakhal mana da ba party kaya pun bana laingak pada awa ba kaya mayo na khi khemsan kum sing english sing ani ga tara ga tare tagi manipur bjp na lusing ba laingak lakhi ba sina sing tam gi marak ta leiramba gap mention ki ba ban blockade phahan ki ba afaba thabak kya tawragasu mot manadaba political party kya pullaga laingak pana sasanda awaba khudong saraba kya thenaki corruption laitaba afaba sasan ama thamsi hairagadi manipur gi miyamna bjp da absolute majority pu haina singjamai kendra gi mihut manipur legislative assembly gi speaker y kemsana phongdokre haina pausina makhatana phongdorakli Makasa tarak po na to papaw mana tang taraga ni panak fong hiba si fong amada masa khang dana mi taraga teret ki account hanglaga loan lora madagi police ta complaint tawkre haiba amasum senapati district ki tadubi subdivision gi manungsana leiba thingba khulendagi mi taraga teret ki maming sejinaraga masa khang dana central bank of india senapati dagi loan lorambaga loinana ry jonathan kauba amagi mathakta police ta complaint tawkre haiba fong hiba content sigi matang sida Jonathan Tauna clarification tarogli mayam miyeng taminasi Makasa tarak po na to papaw mana MCM da sangjarakadabani Zorib kauba miyasi mahakna tauba aranba sing adugidamak athuba matamda MCM da sangjarakadabani haina MCM gi maikedi gi phongdorakli Zorib kauba miyasi namthak tauba miyani haibisi kona khanglakpani mangni hill district council gi mihut oige hairaga anauba graduate tamba mairoi singdagi sel laukhatkhiba miyani ma kyam gaidagini hairaga amukna yangbi lilongdagini amuksu haiduna senpham sing laukhatkibani matung tabada Zorib kauba miyasi toksinaba madi khadrak tauba miyani haibisi miyamna khanglakibani asiguma miyai asidagi miyamna section biu loinana Zoribna athuba matamda MCM da sangjaraktrabadi ain goeba mating lokholagani hainasu phongdorakli Marasida yamna ngakningai oiriba content amana Laman Khumba oina hui saniga yankai Hatluba Yong ani Phakhre Maharashtra ki khungang amada hui saniga yankai rom hatkibada sienabani haina singnaba Yong ani Nagapur Forest Department ki team aman Phakhre Angnakpa thaudo asida sienariba Yong sing adugi masa Yongnau ama mafam aduda leiriba hui singna hatkibagi mayukta Laman Khumba oina Yong singna hui saniga yankai rom adu amuk hatkibani haina agency na phungdorakli Hui saniga yankai rom hatkhiba thaudo aduda sienaba Yong ani Forest Department ki team na phagale haiba wafam adu bid forest officer Sachin Kana agency da phongdokhibani Phakhre Yong ani edu Nagapur da Phakhre makhoi du manak nakpa umang amada thadokhragani so haidi mafam adugi khunjasina phongdorakpagi matung ina Yong sing aduna Maharashtra gi Lebun khungang da leiba huinau kaya marum haukiba tha ani rom gi matam sida hatuna laklibani makhoi nei huinau sing hek ubaga Paraba matungda awangba singdona pukhatpaga loinana mafam adudagi singkharomda langthaduna hatpagi thabak satakibani hainasu pausna pali Lushilakpoir myam ngasi sanalaiba ki mapau myam da senjage sumdari bazatlane ngang sakpa yamna haiba midi asumba tawgande sanalaiba ki mapau Nepram Krishna Mohan Lok Sabha ki member Dr. A.K. Ranjana mamangsai ki December Union Minister of State oidringaida Bishnupur district ki manungsanba ningthaukhong na pangthokiba BJP ki political conference ta haikiba oiroidaba wa ngangbagi muhutta ngangthokiba wa ngakna bokhotna si haibado hauzik khangning ningsinglei aikhogi chief minister N Berendi thoram amada haiki aikhoidi sinna panglau laubudunate thabok oina onthokpa laingakni thambal ngakta ngairagani luchingba anigi wafam media ra phona kiba ngaktani hauji election naksilakpa sina hainariba launariba mayamasi taruraga ningsinglakpagi wani tasengnadi taningdrabani kharabani adubo hotel da mi punphamda laipungwa oina hainaragliba ngangnaraglibadi ngangsakba yamna haiba midi asumba tawgande haibidi ngangsakpadamak phaba midi tat pat tawbusu hai
asumba aphabakak tawgande namthak tawraga toi hainabadu sumdaroi jala haibisini tawbagi budi ngang thokraba wa amuk hanjinba yade hainabasu lei masina taklibadi ngang bu ngang thokraba haibo haidokrabadi sumgera langera fagera faroira sienba yadre haibani hauzuki thawong asidi masisu sumdo mansilakle coronavirus ki lantheng horakpo mamang sei english nganiga kungi april thada langthabal phumno lokona phamung sani leigedaba quarantine center numit taraga mangani gi manungna saragani haina chief minister na lauthuki ngasi phawba masa udri Manipur People's Protection Bill 2018 kamdokre Manipur State Population Commission semnaba labuk kanaba data bank linkhanaba laukiba warepna kaidoraba thangta yokhanaba tampham semgatnaba lupa crore ahum lakh humfuga mari budget haptuna kaithok haikibadu kaithokraba jala suja kaba mark supply toramagi case aduda chenabasing lemna amata tharoi haikibani lemna tharamdabadi yayadubu sekmok laukidre helicopter service air dispensary natragana ambulance makal takhidre thokra male Manipur State Transport MST service na kamdokraba asida sunate school building samaga kungani thu sagani hari spinning mill linkalagani lauthoklambaduna kamdokraba National Sport University NSU na kadaida Impal jiribam lambi di lairaduna tamenglong tauksem lambi world class the same bagi thabuna kada yoraba financial white paper puthokani haikibaduna kaidokre rejuvenation and conservation of Nambul River Tural project na kadi thakta leidiba sina singba mari thulakli hangnaragli BJP no lusingba ngasi gilenga sina su tawba yaba tawri orep tamli sangari mamang de leiramba lenga amatana Manipur mase tana bo hona banatana miyamgi yaifana ba thabak amata tawramde haina lauri Assembly election naksilakpaga loinana laubusu hengalai khopa lenga asina tawbadawna uhanana bohonari adumnadi oiraga mundaba kaya amunbadawna hauna saw haibisimadi miyamna yadri kari thoe haidana tawju sarino taning dabana loire hainaraklibasi sumdabadi nate haina lawi misa miyamdi haijaba ngamjadabagi wani ngangau khangdagi songtharaga mainungda tai haibadi awaba koknaba honabada hen awaba nangba adumak thoknare hainasu phongdoknaba yaure mamang sai english ngani ge kunda prime minister Narendra Modi na lupa crore lising hom ga sunagi yankai ga mari lakh yankai ge nipan gi Manipur water supply project highway and road transport minister Nitin Gadkari na lupa crore lising ohum gi Manipur highway project ki orek tamki Union Home Minister Amit Shah na sulupa crore lising amaga sanipan ga marfuga taruk henbagi project taret ki urek tamki atai kya sulairi Manipur yauna North Eastern region sakhatana India sakhatpa yaroi hairibani na lupa crore lising gi project kya pekhalibani adubu sai taret helaklaba Narendra Modi lenga ki ahanma numit chamani gi manungda paikhat kadaba thabakta yaukiba Impal jiri lambidi hamu da adum leibadona tawri handakta phase tare thokna khaidok lambi asi semna ba satliba sai sigi hokiba methada sanction tawkhibadi takhre election mayagi oirambasu yai amaromda thabaki lengak nina thabaki khongjel yangsilambasu yai toigum sung election mamangdadi oiraroi honari yengsilli habigi thakta adumak leigedaba mali sai taret ki oina financial support sai amada lupa crore lising mangaga sangwagi sangda lupa crore lising kunga mapan pibinaba center da haijakiba sulaki sai ama farakle tawbagidi kumja english ngani ga taraga taret amasum taraga nipan da isaw thokiba matamda lupa crore sangwa pibinaba haijabada crore kunga taruk lupa crore sanipan pibinaba haijabada lupa crore maudra ga taret khak sanction tarokibagi report sulaki haujikti sendolna khwang koibaga samanare khutna matana nibigi muta khut ani sangna nibigi thakta lakle aikhoigi phangpham thokpa haibedu leitabadona tawre senthok leijaba state singdi khara mafari senthok leitaba Manipur gumadi kokto khut hapagi phibam da leire media re advertise tawkibagi bill fawba pithokpa ngamdre sel leitraga kaidobagi advertise tawri bano hangnarakle covid lantheng matamda quarantine center amadi care center oina private school kharagi building sijina khibagi pitokpam thokpa senpham yauna pitokpa ngamdre asi yauna phibam sokle haiba yare financial white paper puthokpa ngamdre punamak election gi irangna sakti phangnaba wa sauna nganglakpada thajadaba poknare
awaba koknaba hotnabada hena awaba nangbagi thakta leiri haina pianaba phungdoknaraklibani masida sauningai ningdol pomningai leite haujik miyamna ngairibadi ngangkha kairaga hui harawi haibagum imung manung khatnaraga laikai kumai oiba haibaduni yengkiba tai karam thoklagaba amasum misa maikhoi di yengba ngaiba natana karidi upai lairi haiba ngasigi sanalaiba ki mapau memda senjage aduga hauji koina de mem pau sum matang asai lusinjarage amasum patoksagi soi ki balan ki ba kya yaur sim memna ngakpi gani amasum matam gi ba maru bi pau sing sum memda leptan update pizara kaina channel sigi mai ke digi sum memda thamjari and thank you